Lakhipur online puthok saba Jun gi tang kuni thoi Nongmaijing numit ki Khomjinba Pao tabirase Ahan bada maroi Pao Bharat ka loinana malem gi tongan ba mafam singda taramathoi suba malem gi yoga numit pangthok nakre Barak Tampak ki mafam da su paksana malem gi yoga numit pangthok nakhe Rajasri Baika Chandra gi mapok komon Agartala amasung Dharmanagar da su pangthok nakre Karnataka Mitei Association asu Assam da Mitei MLA ama thakat patangai phadre haikre Manipuri film amadi theater gi sakna rabi actress Ketrimai Rasina Lakhitabada Maikai Kaya dagi awapa phongdokna rakle NWA na class 10 amadi class 12 ki parikhada makok thongna pass tawrakraba mahiroi singbu taramna okre amasung Jiribam da chathariba futsal tournament ki final da hayeng CKCA ga Sonapur GPS ga sanaragani Haujik mapungoi Pao tabirase Pradhan Mantri Narendra Modi na Malem gi tongan mafam singda hengalaktiba pugning leitadaba pibam sing asida yogana pugning wakal fathaduna santi phanghanba ngamgani haikre ngarang Visakhapatnam da pangthokiba taramathoi suba malem gi yoga numit ki thoram da saruk yaraduna Pradhan Mantri na wapam asi phongdokibani malem gi thakta yoga bo bigyanik oiba mawong da thijendana haujik matam gi medical gi lamdang ga samnahanna ba honari haina makna panke Bangladesh ki konung Dhaka da leiba Bharat ki High Commissioner ki office da sungarang Indira Gandhi Sanskritik Kendra ki yoga oja amasung mahiroi singa loinana malem gi yoga numit pangthoke Yoga for One Art One Health haiba hiramasida ngarang Bharat ka loinana malem gi tongan balibak singda taramathoi suba malem gi yoga numit pangthoke Baksa Jila gi Salabari da pangthokpa Assam gi mapungoi ba thoramda CM Dr. Himanta Biswa Sharma saruk jakhe Stay informed with Lakhipuronline. Barak Tampak ki mafam dasu taramathoi suba malem gi yoga numit pangthok nakhe ngarang ayuk Silchar gi India Club Indoor Stadium da National Ayush Mission Assam amasung Kasar Jila leingakna punna sinduna pangthokpa numit asigi thoramda Mithunglen oina Rajya Food Public Distribution and Consumer Affairs Minerals amasung Barak Tampak Chakot Thorang ki Mantri Kaushik Rai saruk jakhe Thauramda wa ngangbada Mantri Rai na hai Pradhan Mantri Narendra Modi na pukat piduna ngasidi yoga si malem gi damakta Bharat ki achouba khudol ama oire haina mang phongdokki Thauramda saruk jakhiba MP Porimol Suklabaitana mahaki warolda haujiki matamda mental stress anxiety amasung lifestyle ga mari leinaba anaba sing hengalakle asiguma phibam asida yogana matam chupagi solution amani haina mahangna panke thoramda Rajya Sabha ki MP Karnatpur Kaista Silchar gi MLA Dipayan Chakrabarti Kasar gi SP Numal Mahatta DDC Nursing Bay na chingba maruoiba miyoi kyana thoramda saruk jakhe Malem amagi damak hakjang amagi damak yoga haiba pandam asida malem gi mafam kaya da pangthokna khibagum Jiribam district tasu tongan mafam singda taramathoi rak suba International Day of Yoga lisingani ga kunmanga gi thoram mapung phana pangthokre Journal Education Officer Jiribam nasu RK Sanatumi Vidyalaya gi Auditorium Hall da thoramasi mapung phana pangthokhe Jiribam Forest Division amadi IRCS Jiribam nasu Division Forest Uchatholda yoga gi thoram pangthoke NSS unit amasung IQAD Jiri College amadi AR nasu Jiri College da thoramasi pangthoke Jiribam District Police nasu Jiribam Police Station da thoramasi pangthoke District Health Society UAAM Kalinagar Uchathol Pioneer Club Jiribam na sindana Uchathol Pioneer Club UPC Holda Taramatoirak Suba International Yoga Day pangthoke Thoromaduda Mahiroi Singh Oja Singh Official Singh Self-Help Group Singh Club ki Volunteer Singh Police amadi Paramilitary Singh saruk yaduna tongan mafam singda yoga gi asan makhal makha kaya utke Khanghanjaba ma Srimanta Shankardev Kalakshetra Society
Panjabari Guwahati ki secretary na thadorok pa cherolama ki matungina Assam Ethnic Cultural Harmony and Exchange Mission gi anisuba saruk ama oina Assam da khundariba tongan ba district singdagi saruk yagadaba artist singi audition amasung selection tawbagi saruk ama oina Manipuri Sahitya Parishad Assam gi manung channa leiriba Lakhipur amadi Kasai district ki masagi chahi tara Nepal dagina kuntra phawbagi manung da leiriba artist singna folklore ga mari leinaba amasung folklore gi manung chanba tongan ba jagoi amadi isai mathang sidna lai haraupa leisem jagoi thaugal jagoi maibi jagoi khamba thoibi jagoi khunung isai ga mari leinaba jagoi sing amasung penagi saisakka loinana thang tagi jagoi amadi pungcholomgi audition amasung selection tawbagi thorom lakliba July ki tang ama Lakhipur subdivision ki manung channa leiba Lakhipur khunogi mandop achaubada ayuki pung 13 dagi pangthok charagani hairiba thorom asida saruk yagadaba artist amasung kalakar singna nat ki oiba visit ka loinana saruk yabina bagi tamak Manipuri Sahitya Parishad Assam ki cultural committee ki member oiriba Sangamim Ibopisak amasung Khomjam Budhachandra na thokpa cherolamana khanghalakli akupa marol ki damak Sangamim Ibopisak ki mobile number 9436118130 amasung Khomjam Budhachandra ki mobile number 9612452982 number asida pau phaunabina bahaire Rajarsi Bhaigachandra gi chahi chani ga marfu manga subam pok kumon thorom Agartala amasung Dharmanagar dasu pangthoknakre Manipur gi Rajarsi Bhaigachandra Cultural Foundation na Tripura gi lupkhara gi mateng lauraga ngarang Jun gi tang kunmathoi Radhanagar gi Sri Sri Radhamadhav Mandir Mandapta West District ki District Magistrate amasung Collector Dr. Bisal Kumar IAS na Maira Chokatuna Thoromasi Audok Piki Pradhan Purohit S. Abhijit Bhattacharya na President Oiraga Guest of Honor Oina Rajarsi Bhaigachandra Cultural Foundation Manipur gi VP Gurumaim Ranjit Sharma Tripura gi Sabnairaba Dr. Ashok Sinha Manipuri Sahitya Parishad Tripura gi President L. Biramongol MLCF ki Secretary Khosnam Mongol Lamyan Bagi Advisor W. Biramongol Marup Pauche gi Editor R.K. Tarunjit RMYSC gi S. Suman Bhattacharya amasung ANC Ward number 12 ki Councillor Santana Saha Sarukjakhe Thoramasi Lamyan Bagi Secretary Khetrimai Madhavina conduct tobikhe Thoramasi ga mari leinana pangthokiba symposium da Tripura gi W. Biramongol Manipur gi Lamabam Gojendra Khundongbam Kumar amasung T. Irabotna tongan ba paper pathoke Tripura gi Dharmanagar dasu Sangai Art Study Center na numirasi pangthoke panbayabadi Rajarsi Bhaigachandra gi chahi chani ga marfu manga subamabok kumonasi Manipur amasung Bangladesh dasu pangthokna khiaina Agartala dagi phangba pawasina haire Nungairaba pau Mahiroi singi damak Silcharda afaba PG ama thaurang tawduna leire Athokpam Boys PG na larik laisu pabagi kudong saba chaba thakpa amasung laifam gi kudong saba khudingmak pijari single room double room loinana free wifi water purifier gi kudong saba su thamjari PG asigi mapusu maitaini Silchar Sonai Road ki Holy Cross ka hek nagnana Syam Sundar Sarani Mizoram Circuit House ki opposite tani Sahar ki Nilkhongbadagi thaptakna main road tagi subna tagi meter chani yankhai rom tamak changlaga leiri akupa marol gi tamak mobile number 8876 410 921 natraga 6002 537 993 number asida pau phawna binaba Athokpam Boys PG gi maigei tagi khanghanjari Karnataka Meitei Association gi Anisuba Foundation de gamari lena nangarang Green Vista da phamkiba mifam amada Assam gi Meitei Rights Activist Dr. Maimum Sadhu Kumar na athoiba mithung oike KMA gi President Subhas Takelamam na mifam apoiduna pangthokiba thoramda
मरोइना मालेमगी मितैसिंग पुनसिंदुना अपुनबगी सक्तम सागतब यादे हाइबा वाफम मिफमना यानखि मणिपुर कंदब यादे मणिपुर की सक्तम कायबा यारोय हाइना मयाम पुन्ना खोलाव लावबगी मतम यौरे हाइखि मणिपुर कनबदा मणिपुर की मपानदा लेरिबा इरेचा सिंगी थौदांग यामना चावी हाइखि आसाम की मितै राइट एक्टिविस्ट डॉक्टर माइमुम शांति कुमार ना हाइखिबदा आसाम की मितै सिंबो फिबम थिना डिलिमिटेशन तौखिबगी मरमना चही यांखै सुबना असेंबली दा मिहुत थागत पंगमद्रे हिरम खुदिंगदा सोथरबा कांगलुपसिगी सीएसओ कयाना मितै सिंबो आसाम दा एसटी स्टेटस अमदी ऑटोनोमस डेवलपमेंट काउंसिल अमा पिबिनबा डिमांड थमखि अदुबो मितै रिप्रेजेंटेटिव अमा असेंबली दा लेतबना मरमोइरगा डिमांड कया सि थवै बितना लेरे हाइखि मरमसिना लागलेबा लिसिंगनी का कुंतरुक की आसाम असेंबली मिखलदा मितै एमएलए अमा थागदनबा होनबसिदा कर्नाटक मितै एसोसिएशन की मतेंग निजखि केएमए की मिफमना लौखिबा वारेक्ता लागलेबा आसाम की लिसिंगनी का कुंतरुक की असेंबली मिखलदा मितै एमएलए अमा थागदनबा होनबदा केएमए की माइगैदगी पांगबा याबा मतेंग पांगनी अमसुंग मालेम की मितै सिंगनसु सगोतपियो हाइखि मिफमदा मरुइना एच जेम्स खेट्रिमेम गुलसन अमरजीत रोमेन मोइरांगथेम प्रिया शांता रूबी देवी शांता शर्मा चिंबा मियोय कयाना मरोइबा वाफम कया थंबिखि केएमए की माइगैदगी डॉक्टर माइमुम शांति कुमार दा कर्नाटक मितै एसोसिएशन न फोंबा कैलेंडर अमसु खुदोल तमखि सी याइफरबा जून की तारीख 29 2025 असि केएमए कर्नाटक मितै एसोसिएशन की अनिसुबा फाउंडेशन नुमित थोकपग लोइनना अखोई केएमए की मेंबरसिंग अमदी अखोई की गेस्ट ओइना लेंबिरगलिबा अखोई ओजा शांति कसारदगी अखोई ngsi डिस्कशन अमा तौजबनी मसिदा अखोई मैतै खुनाई की दमकता अखोई तोंगान तोंगान बा पृथ्वी की मफम लेबा अखोई मैतै इरेचा सिंग की याइफननबा अखोई तुंगलम चता करी थबक थोगाई अखोई होजिक तौब मथौ ताई हाइबसी मरमदा अखोई याम कुपना खना नैनजै मसिगी मनुंग चना अखोई की आसाम की ओइना आसाम दा लेबिरिबा अखोई मैतै इचिनाउ सिंग असी अखोई करम हाइना डेवलपमेंट पुरकनी लोइना लोइना अखोई की माइनॉरिटी ओइजरिबा अखोई की इचिनाउ सिंग असी अखोई की सरकार की ओइबा खुदोंग साबा जननबा अमदुंग अमसुंग अखोई की नाट कल्चर सिंग योखत सदुना अखोई पुंसी हिंजबा जनरेशन क्या अमा की अखोई की लंबी यापा असी की इनमदा खनाजै मसी की मतांग दा लापो मतमदा अखोई की आसाम की ओइना 2026 की इलेक्शन असिदा अखोई मैतै की रिप्रेजेंटेटिव मैतै की लीडर अमा अखोई थागतबा यादे हैबसी ngsi अखोई खनाजै अना मसिदा मयामनसु सपोर्ट तौबियु आसाम दा लेबिबा मैतै इचिनाउ सिंग अखोई मैतै रिप्रेजेंटेटिव अमा मिहुत अमा अखोई आसाम की लेजिस्लेशन असिदा यावननबा मयाम इशोर दा तौनिबियु अमसुंग सपोर्ट तौबियु हैबसी ऐ सामंगना मयाम की मफमदा फोंदोला हाइजरी पलाव अमगा अपुनब यूनिटी मोबगा यूनिटी अमगा कर्नाटक मैतै एसोसिएशन यूनिटी हैबसे यूनिटी जे हरपदगी यूनिटी हैना लाखने अदुना यूनिटी होना मखा सथबगी होना मणिपुर की अमदी मणिपुर की वांगमदा लेबा इंडिया मणिपुर अमदी इंडिया की वांगमदा लेबा एवरी मणिपुर खुदिमना पुनसिनदुना ngasi तंगाई फदबा मतम अमा लाए असम दा मणिपुर की एसटी की डिमांड तौरिबा मसिदा मणिपुर की लीडरशिप होइबा तंगाई फदबा एसटी की डिमांड बु फुलफिल तौनगदमक्ता चंगदे यादबा डिमांड तौदे यादबा असिगुंबा लाखपसिना ngasi कोई लेंबिरगलिबा डॉक्टर शांति कुमार बु माना असि लेंबिरक्तुना कोई एसटी डिमांड कमिटी की असिगी चतरिबा खोंगम खुदिमक्ता कर्नाटक मैतै एसोसिएशन सरुक याजगनी हाइना मयागी मफमदा नोरुल खुरुमजै मणिपुरी फिल्म अमदी थिएटर की लमदा सकनाइरबी सीनियर एक्ट्रेस इमा खेट्रिमेम रासिना हौकिबा जुनगी तांग कुनगी नुमिदांगदा मसागी अनाबा मनमरम ओइरगा इकंग खंगौदना लेखितबदा इपाक फिल्म्स प्रोडक्शन मणिपुर की मिहुत कांगबो अमना चत्तुना महाकी युमदा अवाबा फोंदोखरे ngarang ayuk anganbada थांगमैबन लौरुंगपुर लेकायदा महाकी अरोइबा मथौ मंगम पांगथोखरे थौरमदा मणिपुरी फिल्म की सकनाइरबा डायरेक्टर खेट्रिमेम किशोर कुमार राजेन लैसांगथेम वाई कुमारजीत एनजी घनश्याम अमदी राकेश नारुमन चिंबा फिल्म की थौमी कयाना सरुक याखि निंगसिंगबा याय लेखिद्रबी इमा राशि कुमजाली सिंह अमगा चमापन यांखैदा ताइबंगदा खोंगदारखि मसागी चही 18 सुरकपदा कुमजाली सिंह अमगा चमापन हुमफुमापनदा इहान हानबो ओइना
एरियन थिएटर की प्ले जादोनंगदा रानी गाइडिंग लिगु सक्तम लांगतुना ड्रामा की लमदा खोंगदारखे लोइनना कुमजा लिसिंग अमगा चमापन हुंबुतरा निथोइदा इहान हानबो इना पुथोखिबा मणिपुरी फुल लेंथ फीचर फिल्म मतंगी मणिपुरदा इमारासिना सुनीता की रोलदा इहान हानबो ओइना एक्ट तौखि लिसिंग अमगा चमापन मरफुदा रिलीज तौखिबा ओलांगथा की वांगमदसु लोइनना लिसिंग अमगा चमापन मरफुमाथोइदा रिलीज तौखिबा इमागी निंगथेम फिल्मदा सक्तम लांखे मसिदसु नतना मणिपुरी डिजिटल फिल्म कयादसु मरुओइबा सक्तम कया लांखे ऑल इंडिया रेडियो इम्फाल संदोकिबा रेडियो प्ले चामगी यांखई की मथक्तसु सरुक यातुना मणिपुरी थिएटर फिल्म अमदी अतई आर्ट फॉर्म कया योखननबा होनबदा अचौब थौदांग यारमी महांगना थिएटर अमदी फिल्म की लमदा होनकिबा कयाबु सखंगबिदुना साहित्य सेवा समिति कक्सिंगना नेता इराबोट लीलारोयमना लिसिंगनिगा तरामरी मणिपुर स्टेट फिल्म डेवलपमेंट सोसाइटी इम्फालना 300 मणिपुर स्टेट फिल्म अवार्ड सेरेमोनीदा लाइफ टाइम अचीवमेंट अवार्ड लिसिंगनिगा कुन अमदी फिल्म अकादमी मणिपुर की लाइफ टाइम अचीवमेंट अवार्ड लिसिंगनिगा कुन मंगाना चिंगबा लेमजनिंगाई ओरबा अवार्ड सिंग पिदुना इकाई खुमनबसु उठखे हाइरी मणिपुरी फिल्म की ताइबंगदा थोइदोकना मियामना सखंग माइखंगनरबी फिल्म एक्ट्रेस खेत्रिमेम रासिना हौकिबा जुनगी तांग कुंदा मसागी अनाब अमना मरम ओइदुना महाकी लैफम इम्फाल वेस्ट थांगैबन लौरोंगपुर लैकाइदा इखंग खंगहुदना लेखिदबदा फिल्म फोराम मणिपुर की थौमिसिंगना फिल्म फोराम मणिपुर की ऑफिस दा मिनिट अनि लेखतुना अवाब फोंदोखिबगा लोइनना महाकी थवाइना मपुगी नाकता इंगना चिकना लैजुरुना बथौनिजखि महांगना कुमलंबा फिल्म खरदंग पल्लबदा मतमगी मणिपुर लमजा परशुराम साफबी ओलांगथागी वांगमदसु थंबाल इमागी निंथेम थेंगमल्लबरा राधा मानबी आईदी थमोय पीख्रे असेंब इराल असिन चिंगबनी मणिपुरी पीपल्स फ्रंट एमपीएफ लखीपुर यूनिट की फाउंडर प्रेसिडेंट ओइबिरंबा मोइरांगथेम ब्रजगोबिंद लैकिदबदा मणिपुरी पीपल्स फ्रंट असम की माइकेदगी अवाब फोंदोरपगा लोइनना महाकना हिंगलिगै मतमदा ngasiगी naharol singi damak sana khonabagi lamda masagi oijaba thadokduna honabiramba natana khunaya sigi sports ki lamda kathok piramba kayabo ningsingduna mahaki thawai mirelna tabung mapugi khuya khada ingna chikna pothabo irasinu haina phongdoragli National Game Village Journal for the Laiba Naga Welfare Association NWN Sinduna Class 10 amadi Class 12 parikada makok thongna pass tawrakiba mahiroi singbu tharamnok puri tharomama Manipur Police Christian Church National Game Village Zone 1 da ngarang pangthokre thawramasida agong pamai Joint Secretary NWN na welcome address biki W Joyson General Secretary NWN na wahodok amadi keynote address biki MPCC की पास्टर आइजाक थंगालमदी नागा वेलफेयर एसोसिएशन NWA की प्रेसिडेंट कादिचुन कामिना चिंबा मियोय सिंगना मरोइबा वफम कया थंबिके felicitation program, the first felicitation program of Naga Welfare Association. ओजाना चाहिए है बा नंजी क्लास पाव मसल खम जब नंजी तुम नंग करी वरे को नंबर दे के ओय को है ना चाहिए ना तीन चाहिए जी बा अदु बा मी अमाने बा मासे सो अदु वो चाहिए बा अदु न मरम वरे का मामोंदा चैलेंज को मदे पिए बा से ही के तुए मसे होंसे लाथो के अगर प्रकाश सी वो था ही बा माइरो सिना ना because asing power asing result asing mathor pa ngai na chi student mayam na because thare ka mang mang thot ta na tha adu gi dusu ekoi mana du kita bi to sadani adu asi nanen to mak ti ekoi asi ta seven na hodra ne na asi bi bi dusu ekoi na alternative areas welfare association national games village Lakhipur
All Jiribam Sports Association AJSN Sinduna Jiribam Higher Secondary School ki sanabungda Team Taramapan Sarujatuna Sanariba Ahanba Satish Chandra Rai Memorial Mini Boys Under 13 Futsal Tournament Lisinganiga Kunmanga Gingarang Sanakiba Ahanba Semi-Final Match ta CKCA na KMY Sibu Goal Mari Amadamai Thiba Piduna CKCA Final da Khongthangjin Kre Aduga Anisuba Semi-Final Match ta Sonapur GPS na Anandamoi Club pu penalty kick ta goal Mari Anidamai Thiba Piduna Sonapur GPS Final Changkre Match sing asi A Joy Kumar amasung Muhammad Iqbal na kandak tobiki Hayeng Jun Gitang Kunumdoi ki Nuntil Pung Ahum Makai Tapa Matamda CKCA ga Sonapur GPS ga Final Sanaragani Energy Healing Center Rongpurda Computer gi matenga Anoba madi ariba anabasingbo computer gi matenga layo khangdokpuna layengba hausare computer gi matenga makal makagi anabasingi report lokthokpuna haksangi awat machal kaya menkhana amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yaragani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Wellcare Medicals Lakhipur Ward number 8 na Makhal Maka Anaba Kaya Gidamak Maming Leraba Dr. Singna Layang Bagi Kudong Saba Bizari Dr. Yusuf F. Chaudhary MS Nakong Natonamati Kaunao Gi Specialist Amasung Dr. Rehena Sultana MD Angang Gi Specialist Dr. Ani Asina Nomaizing Kudingi Numidung Bapung Tarani Thoidigi Layang Gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Laibak Pokpan Mit Kudingi Nungtili Pung Ahom Dagi Layangani Dr. Satyam Bisas MS Dr. Asina Nungsang Gallbladder da Nung Laiba Khoirin Pomba Phimosis Paraphimosis na Chingbagi Layang Nanabagi Damak Numit Kudingi Ayuki Pung Nipan Dagi Mapan Phawba Aduga Nungtil Pung Ani Makai Dagi na Numidang Pung Mapan Phawba Layangani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtil Gi Matamda Layangani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruk Dagi na Mapan Phawba Aduga Dr. Puspita Singhana Numit Kudingi Ayuki Pung Nipan Dagi na Mapan Phawba Aduga Nungtil Gi Pung Ani Makai Dagi Taruk Phawba Layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung Thangja Kudingi Nungtil Gi Pung Ani Dagi Layangani Akupa Marol Amadi Booking Gi Damak Wellcare Medicals Lakhipur Ward number 8 ki mobile number 8134835398 number asida pau phawna bina bahari Lakhipur online channel asibu yengbiri basingna pau asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Bharat ka loinana malemgi tongan tongan ba mafam singda 13 suba malemgi yoga numit pangthoknakre Barak Tampak ki mafam da su paksana malemgi yoga numit pangthoknakhi Rajasri Baika Chandra gi mapok komon Agartala amasung Dharmanagar da su pangthoknakre Karnataka Mitei Association asu Assam da Mitei MLA amathakat patangai phadre haikre Manipuri film amadi theater gi sarna rabi actress Ketrimai Rasina Lakhitabada Maikai Kaya dagi awapa phongdokna rakli NWA na class 10 amadi class 12 ki parikhada makok thongna pass tawrakraba mahiroi singbu taram naukre amasung Jiribam da chathariba futsal tournament ki final da hayeng CKCA ga Sonapur GPS ga sanaragani
Lakhipur Online YouTube channel gi pau sandok jaba ngasigi oinadi matang asida loijare.